अनबदा यामना मरु ओइबा अपडेट खरा थमजगे इंडो म्यांमार बॉर्डर टाउन ओइरिबा मोरे गी मुस्लिम बस्ती दा मुस्लिम अमना थौरकपा कबुई नागा फुरुप की गाड़ी अमा कुकी सिंगना थुगाइदुना मांग तखनख्रे हाइरि चुराचंदपुर डिस्ट्रिक्ट की तुइबोंग दंगारंग सीआरपीएफ की गाड़ी मई थाबा याउना सथकिबा का हेनबा इरांग अदुदा हकथेंगना सेनबा मियोय कुनरोम सिक्योरिटी फोर्स सिंगना फगतपा ngamkhre अकुपा पाउ ngaiminasi उखरुल डिस्ट्रिक्ट के सिना कैथेंदा लेबा तांखुल फुरुप की लौतांग संग अमा कुकी खुलाई पाइबा सिंगना मई थादुना अमांग अता थोखलमले चुराचंदपुर डिस्ट्रिक्ट के तुइबोंग ट्रैफिक पॉइंट असम राइफल्स के केस पर गाड़ी ना मियोय अनि थेंगि हाइबगी वहौदा ngarang अथेंगबदा कुकी जो सिंगना तुइबोंग द इरांग हौरखरे टेक्नोपल डिस्ट्रिक्ट की मोरे मुस्लिम बस्ती द कुकी सिंगना मुस्लिम ड्राइवर अमना थौरकपा कबुई नागागी गाड़ी अमा थुगाइदुना अमांग अता थोखनख्रे थौदोक अदु ngarang अयुक पुंग 8 गा मखाइरोम ताबा मतमदा थोखिबनी पुलिस हाइना थाबा गाड़ी अदुदा सराय 3 की स्टिकर अमन नपि हाइबगी वहौदा गाड़ी अदु थुगाइरमबनी हाइरि थौदोक असिगा मरि लेना पुलिस की माइकैदगी करी एक्शन लौखटपगे हाइबदु खंगबंगमद्री रशियाना यूक्रेन दा चथरिबा लानगी मॉडल म्यांमार नसु चथरि व्लादिमीर पुतिन म्यांमार दा Su-30 फाइटर जेट पीख्रे रशियाना यूक्रेन दा चथरिबा लानगी मॉडल म्यांमार गी मिलिटरी लेंगाक नसु लैबा सिदा खुलाई पाइदुना लाल हौरिबा सिंगी मथक्ता चथरि हाइना रिपोर्ट अमना फोंदोरकली रिपोर्ट असगी मतुगिना रशिया गी प्रेसिडेंट व्लादिमीर पुतिन म्यांमार दा Su-30 फाइटर जेट पीख्रे लोइना चही मरी फाजिलक्लबा यूक्रेन गी लान असिदा रशियाना सिजिनरिबा वार गी मॉडल सिजिनदुना म्यांमार दा चथरिबा सिविल वार असिदा लैबा सिगी मिलिटरी लेंगाक नसु मतौ तमदुना लान असि माइ पाकना होनरखिबनी पनबा याबदी म्यांमार दा चथरिबा सिविल वार असि पुन्ना चही 3 लोम सुरखरे लैबा असिदा लान सोकनरिबा खुलाई पाइबा लुपसिंग अमदी म्यांमार गी मिलिटरी लेंगा अनिमक्ता चाइनाना मतेंग पांगसिंदुना मखोय मसेंगी मरक्ता अकनबा मओंगदा लान सोकना हंदुना लाखिबनी अदुबु लान असिदा रशियाना म्यांमार गी मिलिटरी लेंगाक्ता फाइटर जेट हेलीकॉप्टर अमदी बॉम्ब टॉप नोंमैना चिंगबा लान गी खुलाई कया मतेंग पांगलकपदगी अचौबा मतेंग ओइख्रे लोइनना लान गी सक्तम असिदसु अचौबा अहोंगबा कया लाकपा ngamkhre हाइरि सिंगापुर की ISEAS यूसुफ इसाक इंस्टीट्यूट की सीनियर फेलो अमदी पुतिन्स रशिया एंड साउथ ईस्ट एशिया हाइबा लाइरिकी अइबा इयान स्टोरीना फोंदोरकपगी मतुंग इना हौजिक रशिया हारिबा लैबा असि म्यांमार गा पुदन चैमिनाबा लैबाक अमा ओइना साफोंगलकली लोइनना डिफेंस की लमदसु अचौबा पार्टनर अमा ओइरकली अदुबु लाइबक थीबदी रशिया न पिरकलिबा खुलाइसिंग असे मिलिटरी लेंगाकना स्कूल कॉलेज सिंगी मथक्तसु सिजिनरकपा असिनी हाइबी स्ट्रेट ऑफ हॉर्मुज दा चंगसिलुबा पाकिस्तान की सेलन खोंगबा जहाज ईरान की मिलिटरी IRGC ना तांथोरखरे स्ट्रेट ऑफ हॉर्मुज दा चंगसिलुबा पाकिस्तान की सेलन कौबा जहाज ईरान की मिलिटरी IRGC ना तांथोरखरे IRGC ना पाकिस्तान की जहाज संग यारोय हाइना तांथोरखिबा अदु ईरान सेमदुना थमलिबा लोगी प्रोटोकॉल थुगाइरकपदगिनी हाइना IRGC की माइकैदगी फोंदोरकली गल्फतगी US मिलिटरी बेसिंग लौथोकलबदी सेस्पेयर की दमा खनगनी तेहरान US ना वेस्ट एशिया की लान असि लेपनबगी थौरांग अमा ओइना ईरान दा पॉइंट 15 यावबा वारोल अमा थाखरबा मतुंगदा ईरान ना गल्फ दा लैरिबा US की मिलिटरी बेसिंग लौथोकलबदी US ना थारखिबा पॉइंट 15 यावबा वारोल सिंग अदु खनगनी हाइना ईरान की माइकैदगी फोंदोरखरे ईरान की मथक्ता थमलंबा थिंगबसिंग लौथोकतुना स्ट्रेट ऑफ हॉर्मुज दा जहाजसिंग चथोक चसिन तौबगी फी लौरबदी US ना थमलखिबा वारोल सिंग अदुगी मतंगदा खनगनी हाइनासु ईरान ना फोंदोखरे वॉल स्ट्रीट जर्नल ना रिपोर्ट तौरखिबा अमादा US ना सेस्फेयर की वाफम सिंग थमलखिबा अदु ईरान की माइकैदगी अवांगबा थाकी यासिननबगी थौरांग अमनी हाइना लौबगा लोइनना लैबा अनी की मरक्ता नाकोइनना यासिनबा पुरकनबगी मवोंग अमा उइ हाइकी ईरान की मिहुत सिंगना गल्फ दा लैरिबा US की बेसिंग थिंगजिनबगा लोइनना लानगी मतमदा थोखिबा अमांगता की टेकचाक पीरबदी US की वारोल सिंगबु खनगनी अमसुंग इजराइल ना हेजबोला की मथक्ता लानगी कैंपेन चथरिबा असि लेपलबदी US ना थमलखिबा वारोल सिंग अदु खनगनी हाइकी US ना लान लेपनबगी वारोल फोंदोकलिंगै चिरक्ता इस्लामिक रिवोल्यूशनरी गार्ड कोर IRGC की खतम अल अनबिया सेंट्रल हेडक्वार्टर्स की वंगांग लोइना यूनाइटेड स्टेट ना हौजिक चथरिबा उंखदबा असिदा अफबा अहोंगबा अमता लैत्रे हाइकी US ना माइथीबाबु यानबनी हाइना फोंदोकनु हाइनसु वंगांगलोय असिना चेक्सिल वारोल थमकी वंगांगलोय असिना मखाताना फोंदोखिबदा हौजिक सोंगनरिबा लान असि यूनाइटेड स्टेट ना यासिनबा लैरे हाइना फोंदोरखिबा दु ईरान ना याखिबा लैते हाइनसु फोंदोखी US ना ईरान बु अपंगबा सिरदुना अमुहना तमथीबा मवोंगदा लंदारकपा याय US ना ईरान बु अपंगबा सिरदुना अमुहना तमथीबा मवोंगदा लंदारकपा याय हाइना एक्सपर्ट सिंगना फोंदोरकली एक्सियोस की रिपोर्ट अमगी मतुंगिना US अमदी ईरान गा लान सोकनद्रिंगै ममांगदसु US ना ईरान दा अकी अखंग कया पीबगा लोइनना वारी सानदुना लान थोक्तनबा लोइसिनबा होनकी अदुबु US ना नारोल दा मिडल ईस्ट की मफम कया दा लानमी कया थाजिनबगा लोइनना लान गी खुलाई कया डेप्लॉय तौसिनदुना थमजिलखिबनी हौजिकसु US ना लान असि लोइसिनबा ईरान गा वारी सानरी हारिबसि US की अखनबा लालोंग अमा ओइरमगनी हारि।
Mohammad Bagher Ghalibafna Security Chief oirakpadagi Iranda military lengak laklagadra haibigi chingnaba leire. Mohammad Bagher Ghalibafna Security Chief oirakpadagi Iranda military lengak laklagadra haibigi chingnaba leire. Mohammad Bagher Ghalibaf hairiba misak asi National Security Council gi anauba secretary oina hablakibani. Mahakna National Security Council gi secretary oina hablakpa haibasi Islamic Revolutionary Guard Corps IRGC na Iran gi lengak sasan paiba ngamkre haina takpani. National Security Council gi hanagi Secretary Ali Larijani Israel gi attack to sikraba matungda Mohammad Bagher Ghalibafpu Council asigi secretary oina hablakibani. Hojik mahakna Iran gi politics strategy amadi America ga soknariba lan gi warif pumnamak lauri haidi. US amadi Israel na chatharakiba lan maram oiraga pochai tangkhalakpadagi Iran gi miyam kham thengna wanare. US amadi Israel na chatharakiba lan maram oiraga pochai tangkhalakpadagi Iran gi miyam kham thengna awaba mayoknare. Numit 13 ni suraklaba lan asida internet su matam sangna thingkibana official gi oiba thabak thoram singsu pangthokpa yadabadagi leibasigi economy da su achoba chaitheng fangle. Hojik chathariba lan marak asida su Iran gi mafam kayada protest chathabagi thabak su adumak chathari. Hojik Iran na mayoknariba si supnagi senmitlon sothorapagi wa khakta nate mai ising phangba warakre loinana numit 13 ni chupna misal attack chathakiba amadi US Israel anina su lepa laitana air strike chatharakpa maramna air pollution chawna tholakpadagi khudong chadaba awaba kaya mayoknabaga loinana laina kaya tholakadra haibigi akiba su leirakre. Micham miyamna lan gi awaba chawna mayoknaduna leirabasu hojikmaki oina Iran gi lan loishinbagi wafamdi leitri haidi. Rajasthan ga thangnariba Pakistan gi border area da leiba Sindh state ta atangba makhal gi silika fangkre. Rajasthan ga thangnariba Pakistan gi border area da laiba Sindh state ta atangba makhal gi silika phangba ngamkre haina phongduragli. Report asigi matung ina Pakistan gi Sindh state ki manung chana lairiba Tharparkar hariba lengoi gilam asi mina laibada awaba mafam amani marubumi asigi lainungda atangba makhal gi silika yawba lengoi phangba ngamkhiba asina maram oiraga Pakistan gi oinadi economy da achoba mateng pangba haibadu oiragani. Pakistan gi Sindh state ta phangliba silika yawba lengoi makhal asi industry development ki lamda yamna tangai fadana sijinaba polam amani. Hairiba posasing asi mapung oina packaging amadi renewable energy ki thabak thoram singda yamna mathau tai. Pakistan gi Sindh state ta phangliba silika yawba lengoi makhal asi fangle haiduna Pakistan harau mathoi karabasu posak asi processing tawbagi mathau tai. Processing tawnaba honabada achoba sempham invest tawba changba maramna Pakistan sel thadanaba honabada achoba waba amadi soidana oigani. Ahongba makhal gi silika gi machak yawba lengoi makhal asi processing tawraba matungdi atangba makhal gi posak ama onthokpa ngamduna Pakistan sel yamna tanba yai. Adubu processing tawnaba Pakistan sel thadaba ngamdaba haibasi leiba asigi senmitlon kham thengna soktuna leiri haibasi mayek amuka hena senghalakre. Silika gi machak yawraba lengoi makhal asigi Pakistan gi mafam kayada pak hek phangba ngamdaba posak amani. Expert singna phongdorakpagi matung ina silika gi machak yawba lengoi makhal asi processing tawnabagi damak achoba makhal gi factory sing lingkhatpagi tangai fadaba lei. Adubu processing tawnaba factory lingnaba honabada sel yamna changadaba maramna hojik fawba thabak asi Pakistan government na paikhatpa ngamdabani hairi. Anabana siyanbagi changdagi sabadagi sibigi changna wangkhalakre. Mahosagi khal chawna kaitharakpana maram oiraga malemda ahongba kaya lakpana maram oiraga anabana siyanbagi changdagi sabadagi sibigi changna hena wangkhalakre haina climate impact lab mortality gi report amana phongdarwakli. Report asigi matungina matam amada HIV amadi cancer na chingba laina singna maram oiraga mi sibagi chang yamna wangi haina lognarambani. Adubu haukiba chahi khara asigi manungda tongan ba makhal gi anabana maram oiraga sibagi changdagi ka hena sagalakpana maram oiraga sibagi changna amuk hengalakhibani. Chahi amagi manungda malemgi oina yenglubada sabana maram oiraga miyoi lak amagi mayada siki. Sabana maram oiraga sibagi chang hengalakliba asi lakadoriba chahi kharadana amukka hengalakpa yana leiri. Maram aduna mahosagi khal kannaba hona hobana chumgani hairi. Iran gi lan marakta Russia na Ukraine da drone lising longi mathakta landakre. US Israel amadi Iran gi marakta kanba mawongda lan sokna ringai cherak asida Russia na su yamna tamthiba mawongda amukta da drone lising ama hena sijinaduna Ukraine da landakre hairi. Russia na chatharakiba drone gi attack aduda Ukraine na punna miyoi nifurom Asok Apan nangki. Asok Apan nangkraba miyoi nifurom aduda pikliba angang mga rom su yawi US ka sokna ribalan asida Russia na Iran da drone gi mating pangi haina su Ukraine na chawna maral sirakre. Loishin si hairabadi Persian Gulf amadi West Asia da lariba US ki military base sing lauthokadabani Iran. Lan loishin si hairabadi Persian Gulf amadi West Asia da lariba US ki military base sing lauthokadabani haina bana chingba
Condition kaya Iran na US ta thamjilakre loinana Strait of Hormuz fauduna chaliba jahaz pumnamaktagi tax launabagi right Iran da pigadabani lan asida mang takraba pumnamaki compensation pigadabani hairi adubu Iran na lan loisinaba thamliba condition sing US na yaba ngamloidobana ayamba ngaktani hairi sana tha leibakta permanent base sanaba plan puthorakre NASA's lunar program oiriba Artemis program gi saruk ama oina thagi akoibada apikpa space station ama paihanduna thamnaba thorang toramba lunar gateway gi plan adu space agency asina tokhibaga loinana thaleibakta permanent oiba base ama US dollar billion kunlom changna sanaba ignition haina mingthonba thorang ama nongna puthorakre NASA's Artemis program gi saruk ama oigadoriba ignition asi maipakpa tarabadi thaleibakta ayamba matamda mioiba astronaut laiduna thabak taunaba mari leinaba thabak thoram singsu paikhatlakadauri anoba plan asi NASA's administrator Jared Isaacman na US ki konung Washington DC da Artemis program gi partner amasung contractor singi mangda puthorakibani permanent base asida natana NASA na mas yoba ngamba anoba spacecraft ama develop tawragani haiba wafam su phongdoki Project anima asi mamang chahi ki December da US President Donald Trump na kumja 2028 faubagi manungda amok hanna astronaut sing tha leibakta thanaba amasung kumja 2030 faubagi manungda tha leibakta permanent lunar outpost semgatpa hognaba khuyek pikhiba executive order amagi matungina paikhatkadabani hairi panba yabadi chahi 50 rongi matungda NASA na Artemis 2 mission gi saruk ama oina thagi akoibada miyoiba thanaba thorang tawribani Hairiba mission asida chatkadoriba miyoi marina saba team asi tha leibak tadi kumtharoi dauri hari